ꯏꯃꯥ ꯏꯆꯦ ꯏꯆꯤꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯌꯥꯏꯐ-ꯃꯪꯒꯣꯜ ꯄꯤꯖꯔꯤ, ꯌꯥꯏꯐ-ꯃꯪꯒꯣꯜ ꯅꯤꯖꯔꯤ. ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯕꯤꯁꯅꯨ. ꯃꯌꯥꯝ ꯍꯧꯖꯤꯛꯇ ꯂꯥꯏꯚ ꯑꯃ ꯌꯦꯡꯖꯔꯝꯕꯅꯤ ꯐꯦꯁꯕꯨꯛꯇ. ꯃꯗꯨꯗ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯃ ꯃꯥꯡꯈꯤꯕꯗꯣ, ꯃꯥꯒꯤ ꯑꯗꯨꯒꯤ ꯃꯈꯣꯏꯒꯤꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤ ꯀꯦꯝꯞꯒꯤ ꯀꯩꯅꯣꯗꯣ, ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯏꯃꯥꯁꯤꯡꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯅ ꯂꯥꯏꯚ ꯊꯥꯕꯤꯔꯛꯑꯦ, ꯑꯗꯣ ꯌꯦꯡꯉꯝꯕꯅꯤ. ꯃꯌꯥꯝ ꯌꯥꯝꯅ ꯅꯨꯡꯁꯤꯕ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ, ꯌꯥꯝꯅ ꯄꯦꯟꯗꯕ. ꯑꯗꯨꯒ ꯃꯩꯇꯩ ꯏꯃꯥꯁꯤꯡꯒꯤ ꯂꯤꯡꯖꯦꯜ ꯎꯖꯕ ꯃꯇꯝꯗ ꯊꯃꯣꯏꯁꯦ ꯆꯥꯎꯊꯣꯛꯇꯕ ꯉꯝꯗꯦ. ꯌꯥꯝ ꯅꯨꯡꯁꯤ. ꯃꯌꯥꯝ ꯇꯦꯛꯇ ꯀꯥꯏꯗꯕ ꯂꯝꯗꯝ ꯑꯣꯏꯍꯟꯕꯤꯕ ꯑꯣꯏꯁꯅꯨ ꯏꯁꯣꯔꯅ, ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ. ꯌꯨꯝꯗ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯑꯃꯨꯛꯇꯪ ꯏꯁꯣꯔꯗ ꯍꯥꯏꯖꯅꯤꯡꯉꯤ, ꯄ꯭ꯔꯦꯌꯔ ꯇꯧꯖꯅꯤꯡꯉꯤ. ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯂꯥꯏꯚꯁꯤ ꯉꯥꯏꯍꯥꯛꯇꯪꯅꯤ ꯃꯌꯥꯝ ꯑꯩꯅ ꯊꯥꯖꯔꯤꯕꯁꯤ, ꯌꯥꯝ ꯀꯨꯏꯅ ꯊꯥꯖꯔꯣꯏ ꯂꯥꯏꯚꯁꯦ. ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯃꯈꯛꯇꯪ ꯃꯌꯥꯝ ꯑꯩ ꯄꯥꯊꯣꯛꯆꯔꯛꯀꯦ. ꯑꯗꯨꯕꯨ ꯀꯩꯅꯣꯗꯒꯤꯅꯤ ꯃꯌꯥꯝ ꯑꯩꯅ ꯄꯥꯊꯣꯛꯆꯒꯗꯧꯔꯤꯕꯁꯤ ꯒꯂꯇꯤꯌꯥꯒꯤ ꯄꯟꯗꯨꯞ 3ꯒꯤ ꯄꯗ 13, 15. ꯑꯗꯨꯕꯨ ꯑꯩꯒꯤꯗꯃꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯉꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯀ꯭ꯔꯣꯁꯀꯤ ꯃꯔꯝꯗ ꯅꯠꯇꯅ ꯑꯩꯅ ꯈꯛ ꯆꯥꯎꯊꯣꯛꯇꯕ ꯑꯣꯏꯁꯅꯨ. ꯀ꯭ꯔꯣꯁꯀꯤ ꯃꯄꯥꯟꯅ, ꯇꯥꯏꯕꯪꯄꯥꯟꯅ ꯑꯩꯉꯣꯟꯗ ꯑꯃꯁꯨꯡ ꯑꯩꯅ ꯇꯥꯏꯕꯪꯄꯥꯟꯗ ꯀ꯭ꯔꯣꯁꯇ ꯁꯤꯔꯦ. ꯃꯔꯝꯗꯤ ꯎꯟ ꯀꯛꯄꯒꯤ ꯀꯥꯟꯅꯕ ꯑꯃꯁꯨꯡ ꯎꯟ ꯀꯛꯇꯕꯒꯤ ꯀꯥꯟꯅꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯀꯔꯤꯁꯨ ꯂꯩꯇꯦ. ꯑꯗꯨꯕꯨ ꯀꯥꯟꯅꯕꯗꯤ ꯑꯅꯧꯕ ꯈꯨꯠꯁꯦꯝꯅꯤ. ꯑꯃꯦꯟ. ꯄꯥꯊꯣꯛꯈ꯭ꯔꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅꯁꯨ ꯇꯥꯕꯤꯒꯗꯧꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯁꯣꯔꯅ ꯍꯦꯟꯅ ꯍꯦꯟꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ. ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯁꯤ. ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕ ꯑꯋꯥꯕꯁꯤꯡꯁꯦ ꯂꯥꯞꯅ ꯂꯩꯖꯔꯒꯁꯨ ꯎꯖꯕ ꯃꯇꯝꯗ ꯃꯌꯥꯝ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏꯁꯦ ꯅꯨꯡꯁꯤ. ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ. ꯃꯌꯥꯝ ꯀꯞꯅꯤꯡꯉꯤ ꯎꯕꯗ. ꯀꯞꯅꯤꯡꯉꯤ ꯃꯌꯥꯝ. ꯍꯧꯖꯤꯛꯇ ꯏꯃꯥꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯀꯃꯜ ꯕꯥꯕꯨ, ꯃꯥꯅ ꯑꯥꯔꯃꯤꯒꯤ ꯀꯦꯝꯞꯇꯒꯤ ꯃꯅꯨꯡꯗꯒꯤ ꯃꯥꯡꯈꯤꯕꯗꯣ, ꯑꯗꯨꯒꯤ ꯀꯦꯝꯞꯀꯤ ꯃꯃꯥꯡꯗ ꯏꯃꯥꯁꯤꯡ ꯏꯃꯥꯁꯤꯡꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯗꯣ, ꯑꯗꯨꯒ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯄꯥꯏꯔꯤꯕꯤ ꯏꯃꯥꯗꯨꯅ ꯃꯥꯅ ꯍꯥꯏꯕꯤꯔꯛꯄꯗꯣ, ꯑꯩꯈꯣই ꯍꯟꯊꯕ ꯌꯥꯗꯦ, ꯑꯩꯈꯣꯏ ꯅꯤꯡꯍꯟꯅꯕ ꯌꯥꯗꯦ, ꯑꯩꯈꯣই ꯃꯩꯇꯩ ꯏꯃꯥꯒꯤ, ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯎꯠꯊꯣꯛꯁꯤ. ꯇꯥꯕ ꯃꯇꯝꯗ ꯃꯌꯥꯝ ꯇꯨ ꯆꯨꯡꯉꯤ. ꯃꯩꯇꯩ ꯏꯃꯥꯁꯤꯡꯒꯤ ꯊꯧꯅꯥꯁꯦ ꯌꯥꯝꯅ ꯑꯊꯣꯏꯕꯅꯤ. ꯃꯩꯇꯩ ꯏꯃꯥꯁꯤꯡꯒꯤ ꯊꯧꯅꯥꯁꯦ. ꯀꯃꯦꯟꯁꯤꯡ ꯃꯌꯥꯝ, ꯁꯔꯤꯇꯥ M, ꯑꯃꯦꯟ ꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ. ꯑꯃꯦꯟ ꯁꯤꯁꯇꯔ. ꯀꯥꯠ ꯂꯚꯀꯤ ꯁꯤꯝꯕꯣꯜ ꯊꯥꯕꯤꯔꯛꯏ. ꯑꯗꯨꯒ ꯍꯥꯔꯨꯟ ꯄꯨꯁꯝ, ꯕ꯭ꯔꯣ ꯑꯩ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯅꯤꯡꯉꯦ, ꯑꯗꯨ ꯂꯝꯕꯤ ꯂꯩꯇꯦ. ꯂꯝꯕꯤ ꯂꯩꯇꯦ, ꯁꯤꯜꯂꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤ. ꯌꯦꯡꯕꯤꯌꯨ ꯕ꯭ꯔꯗꯔ, ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯕ, ꯁꯤꯒꯤ ꯋꯥꯍꯩ ꯑꯃ ꯂꯩ, ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯕ. ꯑꯗꯨꯒ ꯉꯁꯤ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕꯨ ꯈꯟꯕ ꯅꯠꯇꯦ. ꯕꯥꯏꯕꯜꯅ ꯍꯥꯏꯕ ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯅ ꯈꯟꯗꯣꯛꯄꯤꯕꯅꯤ ꯍꯥꯏꯕꯅꯤ ꯀꯣ. ꯑꯗꯨꯅ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯕ ꯃꯇꯝꯗ ꯑꯍꯥꯟꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕꯁꯦ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯔꯤꯂꯦꯁꯟ, ꯃꯔꯤ ꯑꯃꯈꯛ ꯂꯩꯕꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯅꯤ. ꯕ꯭ꯔꯗꯔꯅ ꯍꯧꯖꯤꯛ ꯂꯩꯕꯤꯔꯤꯕ ꯃꯐꯝꯗꯨꯒ ꯔꯨꯝꯗ ꯂꯩꯕꯤꯔꯝꯕ ꯌꯥꯏ, ꯁꯣꯔꯣꯛꯇ ꯂꯩꯕꯤꯔꯝꯕ ꯌꯥꯏ, ꯗꯁꯥ ꯃꯐꯝꯗ ꯂꯩꯕꯤꯔꯒꯁꯨ ꯑꯗꯣꯝꯒꯤ ꯃꯅꯥꯛꯇꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯩ. ꯑꯗꯣꯝ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯑꯗꯨꯝ ꯈꯨꯔꯨ ꯈꯨꯗ ꯀꯨꯜꯂꯒ ꯑꯃꯨꯛꯇꯪ ꯍꯥꯏꯗꯣꯛꯄꯤꯌꯨ. ꯌꯤꯁꯨ ꯈ꯭ꯔꯤꯁꯇ, ꯊꯥꯒꯠꯆꯔꯤ. ꯏꯄꯥ ꯏꯁꯣꯔ, ꯑꯩꯒꯤꯗꯃꯛꯇꯁꯨ, ꯑꯩꯒꯤ ꯏꯔꯥꯜꯒꯤꯗꯃꯛꯇꯁꯨ ꯀꯥꯜꯚꯥꯔꯤꯒꯤ ꯀ꯭ꯔꯣꯁꯇ ꯄꯥꯡ ꯇꯤꯡꯕꯤꯗꯨꯅ, ꯏ ꯇꯥꯕꯤꯗꯨꯅ ꯑꯩꯒꯤꯗꯃꯛꯇꯁꯨ ꯁꯤꯕꯤꯈꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ. ꯏꯄꯥ ꯏꯁꯣꯔ, ꯑꯩꯒꯤ ꯄꯨꯟꯁꯤ, ꯑꯩꯒꯤ ꯂꯩꯖꯕ ꯄꯨꯝꯅꯃꯛ ꯏꯄꯥ ꯅꯉꯣꯟꯗ ꯄꯤꯁꯤꯟꯖꯔꯤ. ꯏꯄꯥ ꯏꯁꯣꯔ, ꯑꯩꯒꯤ ꯅꯨꯡꯗ ꯆꯪꯕꯤꯌꯨ. ꯑꯩꯕꯨ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯑꯣꯏꯍꯟꯕꯤꯌꯨ. ꯑꯩ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯂꯣꯝꯕ ꯅꯥꯏꯗꯕ ꯁꯔꯒꯗ ꯑꯩ
ꯆꯠꯆꯅꯤꯡꯉꯤ प्रभु जीसु आई इसागी इराल सिंह अइना हाइदोकचरी आई पाप चेनबा तौब मीनी इपा अइबुसु कनबियु अइबु नुंसिबियु इपा नंबु थागतचरी हाइदुना हाइबियु अदुम खुदकता क्रिश्चियन ओइगनी बाप्ताइज तौब खक्तना क्रिश्चियन नते ब्रदर असी क्रिश्चियन सिंगी मरक्ता बाप्ताइज ति तौनी चर्च सुकारगा फत्तब थबक मयाम तौब लेरिबसिना अदुना अदोम जीसु ख्रिस्ट दा अदोम गे चिकपदा कादा अदोम ना हाइजबियु अदुगा जीसु ख्रिस्टना अदोम द लोइनरप मतमदा अदोम गी लंबी पुनमक लोइना थोंग हांगदोरन अदोम ना करी तौगनी करम तौगनी खंगदबदो लोइना खंगलकनी ब्रदर याम थागतचै जीसु ख्रिस्टना अदोम बु सोकबिबो इसनु अदोम बु लोइना बिबो इसनु थागतचरी कगी हारून पुसम हाइबको ब्रोबु ईश्वरना मतम चुपदा लोइना बिबो इसनु हाइबसे हाइजगे अदुगा अचुंबा लंबी द राइट वे जामना मतिक लेबा इपागी वाहिनी आमेन होय यामना नुंगाइते इमा सिंह अदुगी दमक्तेसु चुमिजा चुंबा लंबी यामना मतिक लेबा बाइबल की वाहिनी क्रॉस की अखोइना चाकथोक चगदौरिबसे इपागी क्रॉस अदुगी मपालनी अखोइदा सल्वेशन अरान कुबम हाइरिबसे इपाना सीखिबदु अखोइना अखोइगी फत्तबदु इपाना लौखिबनी नोरक्ता तागदबा हेल तागदबदु लौखरगा यीशु ख्रिस्टना हिंगतपदा अखोइना मागी मपालना मागी थौजालना अहिंगबा मचा सिंह ओइजरिबनी थागतचरी ओजा अदुगा इमा सिंहदो तसेंगना नुंगाइते यासेंगना थौना याम हापजनिंगी मयाम मणिपुर इमा सिंह आई मणिपुर दगा लादी इमा सिंह की मखोंग पाइरगा कपनिंगी याम थौना लई मणिपुर इमा सिंह से अखोइ सिददी असिगुंबा इरांग से असिगुंबा लान से कया थोक्तबगी मरमनको अदो मणिपुर की इमा सिंह की थौना लिंगेन से याम इकाई को सलूट तौनिंगी मैम अदुगा कमेंट के पाथोक्सरगे मैम याम कुइना दि थाजर को एगी लाइफ से ग्रो एवरीवन हैव अ लाइक डन हैदुना हाइबिरे थैंक यू सो मच यीशु ख्रिस्ट की मिंगदा अदुगा हारून पुसम थागतचरी ब्रो मतम पुंबगी ओइना आमेन हैदुना हाइबिरे आमेन 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 ब्रदर बु यीशु ख्रिस्टना याम नुंसिको यीशु ख्रिस्टना कौबिरकपनी अइना ngasi यीशु ख्रिस्ट बु थागतचरीसे कनागुंबा मन यीशु ख्रिस्ट बु थागतचरीसे से अखोइना थागतनिंगा थागतपनते मसे ईश्वर की कॉलिंग नि अखोइदा अखोइदा थागतहनबनी अखोइदा थावाय सिंगबगी मपालना अखोइदा फोंदोकहनबनी मरमदी बाइबल ना हाय कनागु जिक ईश्वर की थावाय की मपालना नतनदी यीशु से इबुंगोनी ईश्वर की मसानुपानी हाइबा ngamde हाय दुना याम थागतचै ब्रदर ईश्वर ने हेने हेने लोइना बिबो इसनु ब्रदर बु को अदुगा नोंमा यारगदी ब्रदर का सुदुम पाव फाउनमिनसी कोई चिलनाव चे चिल ओजा कोई ओजा सिंह सुलै आई कोई ओजा सिंह ले अदुगा तुम पाव फाउनसी दादेन नुंगाइरिबो आई बोंतरापुर निंगोल ने हदुना हाइबिरे ओ नुंगाइजरी बोंतरापुर निंगोल युमदी करी मफमदा पानबनो खंगजदरे हम थागतचै आई लाइफ चंगबिरकपगिदमक्ता ngasi live ti yengjermani kamal babu haina khogi maitai gi ahando magi mana mangkiba mafam gi mogi army gi camp ki mamang da ima sing na rally chatpa ima sing na protest tawbodo adu ngasai dagi ai live se yengammane ba yenga matam da tu chungba haibadi ima sing na hairiba thauna mamma bani ko mamma bawbada ima sing gi thauna lingjen da uba matam da yamna thagache duna याम नुसे कोई रमद मणिपुर से अदुना मणिपुर मतम चुपदा माई पाकपदा ओइगनी मैम यामना ईश्वर की ब्लेसिंग लेबा ईश्वर की यामना थौजाल लेबा लमदमने रमद मणिपुर से अदुगा माइबम देबेस प्रेज द लॉर्ड आमेन हदुना हाइबिरे थागतचरी माइबम देबेस अदुगा ग्रुप एवरीवन वन लाइक डन हदुना हाइबिरे थागतचरी ग्रुप एवरीवन दा दयानंद की वीडियो येंगी लखीपुर दा पाली येंगबा यंगखोमगिनी पोस्ट ऑफिस हाइदुना हाइबिरे ओ होय ए ज्ञान तारे थागतचरी अखोगी इचन बुसु ईश्वरना मतम चुपदा लोइना बिबो इसनु फत्तबदगी कन बिबो इसनु हाइदुना ईश्वरदा ईश्वर ख्रिस्टदा खुरमजरी को इचन निदमक्ता सिनी मयाम नम नुसी अदुगी हुजिकी नुपादो हुजिपावदा फंगद्री
ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯔꯤꯕꯅꯤ ꯑꯗꯣ ꯑꯥꯔꯃꯤꯒꯤ ꯀꯦꯝꯞꯀꯤ ꯃꯅꯨꯡꯗꯒꯤ ꯃꯥꯡꯈꯤꯕꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯄꯥꯋꯔ ꯖꯣꯟ ꯍꯥꯏꯕꯀꯣ ꯗꯗꯥ ꯆꯥꯛ ꯆꯥꯕꯤꯔꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯆꯥꯛꯁꯦ ꯅꯨꯃꯤꯗꯥꯡꯒꯤꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯑꯩ ꯗꯨꯀꯥꯟꯗ ꯂꯩꯔꯝꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯑꯩꯈꯣꯏꯅ ꯄꯨꯡ 8ꯀꯤꯗꯨꯒ ꯆꯥꯛ ꯆꯥꯏꯀꯣ ꯄꯨꯡ 8 ꯃꯈꯥꯏꯗꯨꯒ ꯑꯗꯨꯝ ꯇꯥꯏ ꯆꯥꯛ ꯆꯥꯕꯁꯦ ꯑꯗꯨꯒ ꯑꯗꯨꯝ ꯗꯨꯀꯥꯟꯁꯦ ꯂꯣꯜꯂꯦ ꯑꯩꯒꯤ ꯐꯥꯁ ꯐꯨꯗꯀꯤ ꯗꯨꯀꯥꯟ ꯃꯆꯥ ꯑꯃꯅꯤꯗ ꯃꯌꯥꯝ ꯑꯩꯅ ꯇꯧꯖꯔꯤꯁꯦ ꯍꯥꯟꯅꯒꯤ ꯑꯩꯅ ꯇꯧꯔꯝꯕ ꯊꯕꯛꯇꯣ ꯑꯣ ꯑꯦꯟ ꯖꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯐꯇꯤ ꯑꯣꯐꯤꯁꯥꯔꯒꯤ ꯄꯣꯁꯇ ꯌꯥꯝ ꯀꯨꯏ ꯂꯩꯔꯝꯕꯅꯤ 2010ꯗꯒꯤ ꯆꯪꯉꯛꯄꯅꯤ ꯑꯩꯒꯤ ꯊꯕꯛꯇꯣ ꯑꯗꯣ ꯊꯕꯛꯇꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯝꯐꯔꯇꯦꯕꯜ ꯑꯃꯈꯛ ꯑꯣꯏꯗꯕ ꯑꯗꯨꯗꯒꯤꯗꯤ ꯁꯨꯔꯤꯕ ꯊꯕꯛꯇꯨꯒ ꯋꯥꯔꯀꯔꯁꯤꯡ ꯄꯥꯟꯅꯕ ꯈꯣꯠꯅꯕ ꯑꯩꯉꯣꯟꯗ ꯈꯔ ꯍꯩꯅꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯟꯗꯛ ꯂꯣꯛꯗꯥꯎꯟ ꯑꯣꯏꯕꯗꯒꯤ ꯑꯩ ꯆꯠꯇ꯭ꯔꯦ ꯑꯗꯣ ꯌꯨꯝꯗ ꯑꯗꯨꯝ ꯐꯝꯅ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩꯅ ꯍꯥꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯩꯁꯦ ꯊꯣꯡꯕ ꯊꯥꯛꯄ ꯆꯤꯛꯀꯟ ꯊꯣꯡꯕ ꯑꯗꯩꯗꯤ ꯄꯣꯔꯛ ꯊꯣꯡꯕꯒꯁꯦ ꯌꯥꯝ ꯄꯥꯝꯖꯕꯀꯣ ꯃꯈꯣꯏꯒꯤ ꯈꯔ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯆꯅꯝ ꯈꯣꯛꯄ ꯇꯤꯜꯍꯧ ꯈꯣꯛꯄꯒꯁꯤꯒ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯅ ꯄꯥꯝꯖꯕ ꯁꯤꯟꯐꯝꯗꯣ ꯇꯧꯔꯁꯤ ꯍꯥꯏꯅ ꯐꯥꯁ ꯐꯨꯗꯀꯤ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯐꯝꯖꯩ ꯑꯗꯣ ꯐꯥꯁ ꯐꯨꯗꯀꯤ ꯗꯨꯀꯥꯟ ꯃꯆꯥꯗꯨꯅꯗꯤ ꯑꯗꯨꯝ ꯌꯥꯔꯛꯇꯕꯅꯤꯅ ꯀꯩꯅꯣꯁꯨ ꯇꯧꯔꯦ ꯑꯩ ꯄꯤꯛ ꯐꯥꯔꯝꯁꯨ ꯃꯆꯥ ꯑꯃ ꯍꯧꯒꯠꯂꯦ ꯑꯗꯨꯒ ꯕꯣꯏꯂꯔꯒꯤ ꯆꯤꯛꯀꯟꯒꯤ ꯐꯥꯔꯝ ꯑꯃꯁꯨ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯕꯤꯗꯦ ꯑꯣꯖꯥꯁꯤꯡ ꯀꯌꯥꯁꯨ ꯅꯨꯡꯁꯤꯕ ꯑꯣꯖꯥ ꯀꯌꯥꯁꯨ ꯏꯁꯣꯔꯅ ꯐꯪꯅꯍꯟꯕꯤ ꯑꯁꯤꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯀꯩꯅꯣꯗ ꯃꯅꯤꯄꯨꯔꯗꯒꯤ ꯍꯟꯗꯛ ꯑꯗꯣꯝꯅ ꯌꯦꯡꯕꯤꯔꯕ꯭ꯔꯥ ꯌꯦꯡꯕꯤꯗ꯭ꯔꯤꯕꯗꯤ ꯈꯪꯗꯦ ꯃꯅꯤꯄꯨꯔꯗꯒꯤ ꯄ꯭रिꯌꯪꯀꯥ ꯍꯥꯏꯅ ꯁꯤꯁꯇꯔ ꯑꯃ ꯅꯨꯄꯤ ꯑꯃ ꯏ ꯇꯥꯏ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯉꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯣꯖꯥ ꯑꯩ ꯄꯨꯡꯀꯟ ꯀꯜꯂꯦ ꯄꯨꯡꯐ ꯐꯔꯦ ꯑꯣꯖꯥ ꯑꯩꯒꯤ ꯑꯅꯥꯕ ꯀꯣꯛꯈ꯭ꯔꯦ ꯑꯩ ꯌꯥꯝ ꯀꯜꯂꯦ ꯑꯣꯖꯥ ꯍꯥꯏꯅ ꯀꯞꯄꯒ ꯍꯥꯏꯔꯛꯑꯦ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯇꯦꯁꯇꯤꯃꯣꯅꯤ ꯑꯃꯇꯪ ꯑꯩ ꯁꯦꯝꯖꯔꯛꯀꯦ ꯅꯦꯠꯁꯦ ꯑꯩꯅ ꯍꯥꯡꯉꯒꯗꯤ ꯃꯌꯥꯝꯅ ꯌꯦꯡꯕ ꯌꯥꯅꯕꯀꯣ ꯍꯥꯟꯅ ꯄꯣꯠꯐꯝ ꯐꯝꯕꯤ ꯏꯃꯥꯁꯤꯡ ꯑꯣꯖꯥꯁꯤꯡ ꯏꯆꯦ ꯏꯆꯜ ꯀꯌꯥꯒ ꯋꯥꯔꯤꯗꯣ ꯅꯦꯠꯁꯦ ꯑꯣꯐ ꯂꯩꯕꯅꯤꯅ ꯃꯈꯣꯏꯒꯤ ꯄꯥꯎꯗꯣ ꯐꯥꯎꯅꯕ ꯉꯝꯗꯕ ꯑꯗꯨꯒ ꯑꯩꯅ ꯊꯥꯕꯗꯣ ꯃꯣꯏꯗ ꯌꯧꯕ ꯉꯝꯗꯕꯅꯤꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯌꯦꯡꯗꯦ ꯑꯗꯨꯅ ꯅꯦꯠꯁꯦ ꯑꯗꯨꯝ ꯑꯩꯁꯨ ꯑꯗꯨꯝ ꯉꯥꯏꯖꯔꯤꯕꯅꯤ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯍꯥꯏꯗꯨꯅ ꯑꯗꯨꯅ ꯁꯤꯁꯇꯔꯒꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯗꯥꯏꯔꯦꯛ ꯀꯟꯕꯤꯕꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯂꯩ ꯏ ꯇꯥꯔꯕꯤ ꯅꯨꯄꯤꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅꯁꯨ ꯄ꯭ꯔꯦꯌꯔ ꯇꯧꯏ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡꯁꯨ ꯄꯥꯡꯈꯤꯕꯗꯣ ꯑꯗꯨꯒ ꯃꯥ ꯈꯛꯇ ꯅꯠꯇꯅ ꯃꯥꯒꯤ ꯑꯅꯥꯕ ꯐꯕ ꯈꯛꯇ ꯅꯠꯇꯅ ꯃꯥꯒꯤ ꯅꯨꯄꯥꯗꯨꯁꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯃꯠꯇ ꯌꯥꯔꯝꯗꯕ ꯅꯨꯄꯥꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯃꯤꯡ ꯐꯥꯎꯕ ꯌꯥꯔꯝꯗꯕꯗꯣ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯟꯕꯤꯔꯛꯄ ꯃꯇꯝꯗ ꯄꯨꯝꯅꯃꯛꯇ ꯌꯦꯡꯂꯨꯔꯕꯅꯤ ꯍꯥꯏ ꯗꯥꯛꯇꯔꯗ ꯑꯃꯗ ꯂꯣꯏꯅ ꯐꯅꯤ ꯍꯥꯏꯕ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯌꯦꯡꯂꯨꯔꯕꯅꯤ ꯑꯗꯨꯕꯨ ꯐꯔꯛꯑꯦ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯥꯅꯁꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯧꯁꯤꯟꯖꯔꯦ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯍꯧꯔꯦ ꯑꯁꯤꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯐꯝꯗ ꯑꯣꯏꯊꯣꯛꯇꯕ ꯍꯥꯏꯕꯁꯤ ꯂꯩꯇꯦ ꯃꯌꯥꯝ ꯑꯣꯏꯊꯣꯛꯇꯕ ꯂꯩꯇꯦ ꯅꯤꯔꯒꯗ ꯌꯦꯡꯉꯨ ꯍꯥꯏꯕꯁꯤꯅꯦꯕ ꯑꯃꯨꯛꯇꯪ ꯅꯤꯔ ꯌꯦꯡꯉꯨ ꯑꯗꯣꯝꯗ ꯂꯝꯕꯤ ꯂꯩꯔꯛꯇ꯭ꯔꯕ ꯍꯣꯞ ꯂꯩꯔꯛꯇ꯭ꯔꯕ ꯑꯁꯥ ꯂꯩꯔꯛꯇ꯭ꯔꯕ ꯊꯥꯖꯕ ꯂꯩꯔꯛꯇ꯭ꯔꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯩ ꯅꯤꯔꯒ ꯌꯦꯡꯕꯤꯌꯣꯕ ꯄ꯭ꯔꯦꯌꯔ ꯑꯝꯇꯪ ꯇꯧꯔꯒ ꯌꯦꯡꯕꯤꯌꯣꯕ ꯍꯣꯏ ꯈꯨꯗꯛꯇ ꯐꯪꯈꯤꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯈꯨꯗꯛꯇ ꯐꯪꯕꯁꯨ ꯌꯥꯏ ꯁꯤ ꯏꯄꯥ ꯃꯥꯒꯤ ꯑꯅꯤꯡꯕꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯌా ꯑꯃ ꯎꯕꯒꯤ ꯃꯔꯝꯅꯅꯦ ꯕꯥꯏꯕꯜ ꯇꯝꯕꯁꯨ ꯅꯠꯇꯦ ꯄꯥꯁꯇꯔ ꯑꯣꯏꯕꯁꯨ ꯅꯠꯇꯦ ꯑꯦꯗꯚꯥꯟꯖꯦꯂꯤꯁ ꯑꯣꯏꯕꯁꯨ ꯅꯠꯇꯦ ꯑꯩꯅ ꯐꯣꯡꯗꯣꯛꯆꯔꯤꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯩꯒꯤ ꯏꯆꯥꯗ ꯏꯁꯣꯔꯒꯤ ꯇꯦꯁꯇꯤꯃꯣꯅꯤꯁꯦ ꯁꯥꯈꯤꯁꯤꯡꯁꯦ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯂꯩꯕꯒꯤ ꯃꯔꯝꯅꯅꯦ ꯃꯌꯥꯝ ꯂꯩꯕ ꯉꯝꯖꯗꯕꯒꯤ ꯁꯦꯝꯕꯅꯤ ꯏꯄꯥꯒꯤ ꯊꯧꯒꯜꯁꯦ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯑꯗꯣꯝ ꯈ꯭ꯔꯤꯁꯇꯦꯟ ꯅꯠꯇꯕ ꯇꯥꯔꯒꯁꯨ ꯀꯔꯤꯁꯨ ꯅꯠꯇꯦ ꯑꯗꯣꯝ ꯈ꯭ꯔꯤꯁꯇꯦꯟ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯂꯥꯡꯇꯛꯅꯕꯤꯒꯅꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯙꯔꯃ ꯁꯟꯗꯣꯛꯄ ꯂꯥꯛꯄ ꯅꯠꯇꯦꯀꯣ ꯋꯥꯔꯕ ꯆꯣꯛꯊꯔꯕ ꯄꯣꯠꯂꯨꯝ ꯄꯨꯔꯕ ꯑꯩꯉꯣꯟꯗ ꯂꯥꯛꯑꯣ ꯍꯥꯏꯁꯦ ꯁꯤꯒꯤ कमेंट से पावर जोन दादा से चही कयामुक सुबीरगे है ऐसे चही 40 चही निफू रनिंग चले थगचरी अदुगा ग्रुप एवरीवन दादा दी ngarang kaya angang kaya surage निनेदी लेरिबो मामोखोई दी अना एक याउदेना हाइदुन हाइबिरे थागचरी इचन अगी अंगांग से अहुमनी नुपा अनिगा नुपी अमगा को नुपीदुना लास्टनी दो नुपादो अहंदो क्लास 7 तमे लेदी केनोदुना नुपा याइमदुना क्लास 3 लेदी नुपी इचा नुपीदुदी क्लास स्कूल काबदा हौरी नाई हाइताई अदुगा लेरी इमासु अहंदी ओइरे बाबा इपासु लेरी पापासु मागी थबक वाटर सप्लाई की थबक तो तौरी हुजिकसु दुम थगचरी अदुगा सिरोम खोइजेम प्रेयर कन्ना तौसे ईश्वरना
ꯄꯥꯡꯕꯤꯗꯨꯅ ꯊꯥꯗꯣꯛꯄꯤꯔꯛꯄ ꯐꯦꯃꯤꯂꯤꯒꯤ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯊꯃꯣꯏꯗ ꯁꯣꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯁꯦ ꯑꯣꯖꯥ ꯑꯁꯥꯝꯗ ꯂꯩꯒꯦꯔꯥ ꯃꯅꯤꯄꯨꯔꯗ ꯂꯩꯒꯦꯔꯥ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯅꯤꯡꯖꯒꯦꯔꯥ ꯑꯇꯣꯞꯄ ꯅꯤꯡꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯃꯈꯛꯀꯤ ꯅꯨꯡꯁꯤꯕꯁꯦ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯑꯩꯈꯣই ꯄꯨꯟꯒꯗꯕꯅꯤ ꯑꯣꯖꯥ ꯄꯨꯟꯒꯗꯕꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯅꯤꯡꯖꯔꯤꯕꯁꯦ ꯍꯣꯏ ꯃꯥꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯊꯥꯖꯕꯗꯤ ꯂꯩ ꯑꯗꯨꯕꯨ ꯑꯁꯤꯅ ꯅꯤꯡꯖꯕꯁꯤꯅ ꯈꯥꯏꯗꯣꯛꯇꯕꯤꯗꯀꯣ ꯅꯤꯡꯖꯕꯁꯤꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯒꯗꯕꯅꯤ ꯃꯔꯝꯗꯤ ꯙꯔꯃ ꯑꯃꯠꯇꯅ ꯅꯨꯄꯤ ꯐꯨ ꯍꯥꯏꯕ ꯙꯔꯃ ꯌꯥꯎꯗꯦ ꯙꯔꯃ ꯑꯃꯠꯇꯅ ꯑꯇꯣꯞꯄ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯂꯥꯟꯅꯧ ꯍꯥꯏꯕ ꯙꯔꯃ ꯌꯥꯎꯗꯦꯀꯣ ꯑꯗꯨꯅ ꯅꯨꯡꯁꯤꯅꯕꯁꯦ ꯑꯗꯨꯒ ꯌꯥꯝ ꯎꯕꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯑꯋꯥꯕꯁꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯏꯆꯦ ꯏꯆꯜꯁꯤꯡ ꯏꯃꯥꯁꯤꯡ ꯄꯥꯕꯨꯡꯁꯤꯡꯀꯣ ꯑꯗꯨꯝ ꯆꯍꯤ 2 ꯁꯨꯔꯛꯀꯗꯧꯔꯦ ꯌꯦꯡꯕꯤꯌꯨ ꯑꯗꯨꯝ ꯑꯋꯥꯕꯁꯦ ꯑꯗꯨꯝ ꯎꯔꯒ ꯂꯥꯛꯏꯅꯤ ꯂꯥꯟ ꯇꯧꯔꯦ ꯂꯦꯟ ꯇꯥꯔꯦ ꯇꯤꯟ ꯂꯣꯏꯅꯃꯛ ꯇꯤꯟꯒ ꯍꯣꯠꯇꯣꯛꯇꯅ ꯑꯗꯨꯒ ꯏꯁꯤꯡ ꯆꯥꯎꯔꯦ ꯌꯨꯝꯗ ꯆꯪꯗꯅ ꯈꯣꯠꯇꯅ ꯑꯃꯨꯛ ꯂꯥꯟ ꯑꯃꯨꯛ ꯑꯋꯥꯕꯁꯦ ꯀꯣꯚꯤꯗ-19 ꯆꯠꯈ꯭ꯔꯦ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯑꯋꯥꯕꯁꯦ ꯑꯃ ꯂꯣꯏꯔꯒ ꯑꯃ ꯂꯣꯏꯔꯒ ꯑꯃ ꯂꯣꯏꯔꯒ ꯑꯃ ꯃꯅꯤꯄꯨꯔꯗ ꯇꯥꯔꯤꯕ ꯑꯋꯥꯕꯁꯦ ꯑꯁꯤꯗ ꯊꯧꯅꯥ ꯂꯩꯅ ꯂꯤꯡꯖꯦꯜ ꯂꯩꯅ ꯃꯥꯌꯣꯛ ꯌꯥꯔꯤꯕꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯀꯣ ꯍꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯑꯣꯖꯥꯁꯤꯡ ꯑꯉꯝ ꯑꯊꯧꯁꯤꯡꯁꯨ ꯌꯥꯝ ꯊꯥꯒꯠꯆꯩ ꯑꯗꯨꯒ ꯏꯃꯥꯁꯤꯡꯁꯦ ꯃꯔꯨ ꯑꯣꯏꯅ ꯌꯥꯝꯅ ꯊꯥꯒꯠꯆꯅꯤꯡꯕ ꯑꯩꯗꯤ ꯃꯈꯣꯡ ꯄꯥꯏꯔꯒ ꯈꯨꯔꯨꯝꯅꯤꯡꯉꯤ ꯃꯌꯥꯝ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯒ꯭ꯔꯨꯞ एवरीवन ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯅꯨꯡꯉꯥꯏꯇꯕ ꯈꯪꯗꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯄꯅꯤ ꯆꯨꯝꯃꯤ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯃꯁꯦ ꯑꯩꯈꯣꯏꯒꯤ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯋꯥꯌꯦꯟꯕꯒꯤ ꯃꯇꯝ ꯑꯔꯣꯏꯕꯒꯤ ꯃꯇꯝ ꯅꯛꯁꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯁꯤꯅꯤ ꯑꯗꯨꯒ ꯔꯣꯃꯖꯤꯠ ꯌꯦꯟꯐꯩꯕꯝ ꯍꯥꯏꯕꯀꯣ ꯑꯣꯖꯥꯁꯦ ꯀꯥꯏꯗꯒꯤ ꯑꯣꯏꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯑꯣꯖꯥ ꯑꯩ ꯑꯁꯥꯝꯗꯒꯤꯅꯤ ꯑꯣꯖꯥ ꯑꯁꯥꯝꯒꯤ ꯁꯤꯜꯆꯔꯗꯣ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯖꯩ ꯑꯣꯖꯥ ꯑꯩꯁꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯄ꯭रिꯌꯪꯀꯥ ꯃꯣꯏꯔꯥꯡꯊꯦꯝ ꯍꯥꯂꯦꯂꯨꯌꯥ ꯏꯄꯥ ꯏꯁꯣꯔ ꯊꯥꯒꯠꯆꯔꯤꯌꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯄ꯭रिꯌꯪꯀꯥ ꯃꯣꯏꯔꯥꯡꯊꯦꯝ ꯏꯁꯣꯔꯕꯨ ꯊꯥꯒꯠꯃꯤꯟꯅꯁꯤ ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯕ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯨ ꯂꯩꯇꯦ ꯀꯣ ꯑꯗꯨꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯍꯥꯛꯅ ꯇꯧꯕꯤꯈꯤꯕꯗꯨꯗꯤ ꯊꯥꯒꯠꯂꯤꯉꯩꯁꯨ ꯂꯣꯏꯕ ꯅꯥꯏꯔꯣꯏꯀꯣ ꯅꯤꯡꯊꯧꯖꯝ ꯉꯧꯕ ꯗꯗꯥ ꯑꯩꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯊꯤꯕ ꯃꯤꯅꯤ ꯑꯩꯒꯤ ꯈꯟꯕꯗ ꯍꯥꯏꯕꯅꯤꯀꯣ ꯗꯗꯥꯅ ꯏꯁꯣꯔꯗ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯗ ꯈꯔ ꯌꯥꯎꯕꯤꯌꯣ ꯅꯆꯟꯒꯤ ꯑꯩꯒꯤ ꯃꯤꯡ ꯃꯤꯅꯥ ꯀꯧꯏ ꯁꯤꯡꯍꯦꯁꯨ ꯗꯗꯥ ꯍꯥꯏꯅ ꯍꯣꯏ ꯁꯣꯏꯗꯅ ꯌꯥꯎꯖꯒꯦ ꯑꯗꯣꯝꯒꯤ ꯏꯄꯨꯔꯣꯏꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤꯗꯃꯛꯇ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯁꯣꯛꯄꯤꯒꯅꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯔꯣꯖꯦꯁ ꯁꯤꯡ ꯑꯣꯖꯥ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯃꯌꯥꯝ ꯑꯩ ꯂꯥꯏꯐꯁꯦ ꯌꯥꯝ ꯁꯥꯡꯅ ꯊꯥꯖꯔꯣꯏꯒꯦ ꯉꯥꯏꯍꯥꯛꯇꯪ ꯊꯥꯖꯔꯛꯄꯅꯤ ꯃꯁꯤ ꯈꯪꯍꯧꯗꯅ ꯏꯁꯣꯔꯗ ꯍꯥꯏꯖꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯑꯃ ꯐꯥꯎꯖꯔꯛꯏ ꯃꯌꯥꯝ ꯏꯁꯣꯔꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯗꯣ ꯑꯣꯏꯍꯟꯕꯤꯁꯅꯨ ꯃꯌꯥꯝ ꯐꯠꯇꯕ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯕꯨ ꯃꯥꯡꯍꯟꯅꯕ ꯇꯥꯛꯍꯟꯅꯕ ꯋꯥꯍꯟꯅꯕ ꯍꯣꯠꯅꯔꯛꯄ ꯄꯨꯝꯅꯃꯛꯇꯣ ꯏꯁꯣꯔꯅ ꯇꯥꯟꯊꯣꯛꯄꯤꯈꯤꯕ ꯏꯁꯣꯔꯅ ꯅꯝꯊꯍꯟꯕꯤꯕ ꯑꯣꯏꯍꯟꯕꯤꯁꯅꯨ कमेंट में तो पाजर के ओइदा अदु रंजीत ओजा हाइरोमदा सिंगलुप कया मुक लेबगे हैदुना हाइबिरे ओ अमतंग लेबिको रितिक ओकलो यारोय सना दो मीगिनो हाइरमे मीना फोन तौरेबा पूरानी पूरानी दो मीना रितिक सेलाओ मैं अमतंग लेबिको पीररोय मीना हाइग्रा दो मीना हाइरमबनी
पुनमक मीन हाय लौ लाने लोइन रंजित रंजित खति तुम ओजा ओजा हायरोमदा ओजा ओजा होयरोमदा सिंगलुप कयामुक लेबगे है सिंगलुप से लई मैम लई तोगान तोगान बा चर्च डिनोमिनेशन कया सु लई सिंगलुप से लई अखोगी आसाम दको अदुगा अलूर थोइता अंकल ऐसे सिंगसुन थोंबा ऐसे ओ सॉरी साइनस थोंबसे कुइरे अंकल ना प्रेयर तौबियो हाइबिरे थागचरी यीशु ख्रिस्टना सोइदना फना फहनबियो इसनु अनाब मखल पुनमक जीशु की मिंगदा लोइना फबनी अदम प्रेयर तौबियो अदम प्रेयर तौबिको यीशु ख्रिस्टा इपाइबु फहनबियो आई खंगी इपाना फहनबा ngame प्रेयर दो जित अदम यीशु ख्रिस्टा अखोगी कनो कनबा हाइबदो फत ngasi फतेदना इपा छोइदना फहनगनी प्रेयर तौबियो इपाना अदोमदा थाजबदुसु हेंगल हनगनी अदोमदा सोना लोइनगनी मैं आउता हाइजेगे को इकनासु नचदे अदुबु इरमदा मणिपुर याम नुसीजबगी मरमना मणिपुरी माबु याम नुसीजे आसामदा लेजरगसु मैम अइदी इमोशनल सु खरा ओइगले अदुना कप्पा पी ताबा वीडियो से किदंग नुंगाइतबा अवाबगी वीडियो उबे यादे तो कप्पे से अदुगा जिसु ख्रिस्ता खंजरकपगी मरमदगिदी खंजरकपा मतुंगदगिदी मैम इमोशनल सु हेले नुसीबसु हेले कनागुमा मदा थीना ngangbसु ngamjade मीना ngangbiramaगसु दुम तारगा दुम लेरे को मैम ओ खंजदबगिनी हैन खल्ले दुगा मिनुंगसी खंगदबा मिहाटपसिंग उरकपा मतमदसु थमोइसि पुबा ngamde asini tawribasi मैम थागचरी मैम अदुबो कोई किनिंगाई लेते ईश्वरना मतम चुपदा लोइना बिबो इसनु मरा लेबसिंग दी ईश्वरना सोइदना दंदी पीगनी ईश्वरगी वायनदा चप माने मा ईश्वरगी वायन से अमत्ता केनो तवरोय हेर फेर लेरोय चप माने वायल लकनी मैम कोई पुनम हाइजमिनसी को ईश्वरदा हालेलुया 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 थागचरी पा लेशेम बिरक मपु ईश्वर अमखतंग ओइरिबा इपा नाहक नैरमद मणिपुर बो असुकी मतिक नुसी को प्रभु अदुबो इपा मणिपुर दा थोइबा अवाबसे इपा नोंग मनोंगी हंजले प्रभु अदुबो इमा सिंह कयाना इचे इचल कयाना इपा इमाबु मणिपुर इमाबु इपागी इपाना थंबीबा लमदम से कायदनबगी दमकता पाम्बोम तिंगना होटनबिरी अवाब अनाब थीदब मखै सोरोकता इंग्रबसद इपा इमा सिंह दमकता हाइजरी पांगल हेने हेन हापिउ को इपा ईश्वर प्रभु इरमद मणिपुर से टेक कायदब लमदम ओहनबिउ को इपा इपा नाहकना ब्लेसिंग हैथब नाहकी नचा नुपा नचा नुपी मयाम कौथोकपीब लमदम इरमद मणिपुर बु खाइदोकनब तोंगा तोखाइ तानब होनरकबसिंगी प्लानिंग अमत्त माइ पागनबिगनु प्रभु ईश्वर इपा इपाबु खंजदबसिंग पुनमक्कीदमक्तसु हाइजरी प्रभु ईश्वर इपानदी पुनमक पुनुंसी इपागी जात बिजात खाइदोकते इपा नंगना पुनमक पुनुंसी धर्म चेनबा अमसुंग पाप चेनबा अनिमक पुनुंसी अनिमक्की मथक्ता नोंग चुहल्ली नुमित थोकल्ली था थोकल्ली थागचरी पा अवाब अनाब लांगतकनब कोहनबिउ प्रभु ईश्वर मसिग लाइबसिदा चंगबिरकलिबा येंगबिरकदोरिबसिंग इपा नाहकना पुनमक खंगबी ममिंगसु इपा नंगना पुनमक खंगी अखोगी अवाब अनाब लेरमब तारगसु इपा कोहनबिउ अंगांग अमना अंकल मागी साइनस के अनाब ले हैबदो प्रभु जीशु की मिंगदा इपा ईश्वर फहनबिउ अनाब मखल पुनमक कनब ngamdaba अनाब सीगदौरबा डॉक्टर न खुद थाबा ओइरगसु इपा ईश्वर जीशु की मिंगदा नंगी नचानुपा की मिंगदा ओइथोक्तब लेते फदब लेते फबा ओहनबिउ प्रभु जीशु की मिंगदा इपा ईश्वर लांगतकनब कोहनबिउ रिलीफ कैम्प लेरिबा इमा इचिलिना इचे इचल सिंह मेकोगी थमोय हंदरक खुदिंगी इपा नंगना मेकोगी थमोय बु थोगतपिउ प्रभु इपा लेरी कीगनु चोकथरबा वारबा पोलुम पुरबा थबकन सुरबा पुनसिदा वा मैसालांगलबा आई बु कौजौ लेमना कनबीगे लेमना पीबीगे हैबगी इपागी ब्लेसिंग हेने इरमद मणिपुर लाखो इसनु इपा ईश्वर इपा याम नुसी इपा इरमद मणिपुर से प्रभु अखोगी हौरकफमनी असम दा लेगेरा त्रिपुरा दा लेगेरा बांग्लादेश दा लेगेरा इपा
ꯏꯄꯥꯅ ꯏꯪꯊ ꯆꯤꯛꯊꯕ ꯑꯣꯏꯍꯟꯕꯤꯌꯨ ꯑꯃꯁꯨꯡ ꯏꯄꯥ ꯃꯩꯇꯩ ꯈꯛꯇ ꯅꯠꯇꯗꯨꯅ ꯇꯥꯏꯕꯪꯄꯥꯟꯕꯗ ꯂꯩꯔꯤꯕ ꯖꯥꯇꯤ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯍꯥꯏꯖꯔꯤ ꯄ꯭ꯔꯚꯨ ꯏꯄꯥꯅ ꯄꯨꯝꯅꯃꯛꯄꯨ ꯅꯨꯡꯁꯤ ꯏꯄꯥꯒꯤ ꯅꯨꯡꯁꯤꯕꯗꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕꯁꯤꯡꯕꯨꯅꯤ ꯏꯄꯥꯅ ꯅꯨꯡꯁꯤꯕꯁꯦ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯅꯆꯥꯅꯨꯄꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯤꯕꯤꯈꯤꯕꯅꯤ ꯏꯄꯥ ꯅꯪꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯕꯤꯔꯛꯄꯗꯤ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯎꯁꯤꯜ ꯑꯣꯏꯅꯕꯅꯤ ꯑꯣꯏꯈ꯭ꯔꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯏꯄꯥ ꯑꯗꯨꯅ ꯊꯥꯖꯕꯁꯤꯡꯕꯨ ꯏꯄꯥꯅ ꯂꯦꯝꯅ ꯀꯟꯕꯤ ꯍꯥꯏꯔꯤꯕꯅꯤ ꯑꯃꯁꯨꯡ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯤꯡꯒꯠꯄꯒꯨꯝꯅ ꯊꯥꯖꯔꯕ ꯑꯩꯈꯣꯏ ꯅꯣꯡꯃꯗꯤ ꯏꯄꯥ ꯅꯪꯒꯤ ꯂꯩꯀꯣꯜꯗ ꯏꯄꯥ ꯅꯪꯒꯤ ꯍꯦꯚꯟꯗ ꯑꯩꯈꯣꯏ ꯂꯣꯝꯕ ꯅꯥꯏꯗꯅ ꯂꯩꯕ ꯑꯣꯏꯍꯟꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯏꯄꯥꯅ ꯌꯦꯡꯕꯤꯔꯛꯀꯗꯧꯔꯤꯕꯁꯤꯡꯗ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯍꯥꯏꯔꯤꯕ ꯕ꯭ꯂꯦꯁꯤꯡ ꯍꯩꯊꯕꯤꯌꯨ ꯂꯝꯗꯝ ꯃꯅꯤꯄꯨꯔ ꯏꯪꯊꯕ ꯂꯝꯗꯝ ꯑꯣꯏꯍꯟꯕꯤꯌꯨ ꯑꯗꯨꯒ ꯍꯟꯗꯛ ꯐꯥꯈ꯭ꯔꯤꯕ ꯅꯨꯄꯥꯗꯣ ꯏꯄꯥ ꯏꯁꯣꯔ ꯀꯃꯜ ꯕꯥꯕꯨ ꯃꯥꯕꯨ ꯏꯄꯥ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯛꯄꯁꯨ ꯑꯣꯏꯍꯟꯕꯤꯌꯨ ꯏꯄꯥ ꯃꯥꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯉꯥꯡ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯇꯥꯕꯗ ꯂꯩꯕ ꯉꯝꯗꯦ ꯏꯄꯥ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤꯕꯅꯤ ꯅꯆꯥꯅ ꯍꯥꯏꯖꯕ ꯄ꯭ꯔꯦꯌꯔ ꯄꯨꯝꯅꯃꯛ ꯏꯄꯥꯅ ꯇꯥꯕꯤ ꯍꯥꯏꯕ ꯅꯆꯥꯅ ꯈꯪꯖꯕꯒꯤ ꯃꯔꯝꯗ ꯊꯥꯒꯠꯆꯩ ꯑꯗꯨꯕꯨ ꯏꯄꯥꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯁꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯈꯪꯅꯕꯒꯤꯗꯃꯛꯇ ꯅꯆꯥꯅ ꯍꯥꯏꯖꯔꯤꯕꯅꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯁꯣꯛꯄꯤꯕ ꯑꯣꯏꯁꯅꯨ ꯑꯃꯦꯟ ꯑꯃꯦꯟ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯂꯥꯏꯐꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯁꯣꯔꯅ ꯇꯥꯈ꯭ꯔꯕ ꯄꯨꯝꯅꯃꯛꯀꯤ ꯃꯤꯡꯗ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯏꯕꯣꯝꯆꯥ ꯌꯦꯟꯗ꯭ꯔꯦꯟꯕꯝ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯑꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯦ ꯑꯃꯦꯟ ꯑꯃꯦꯟ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯂꯥꯏꯐꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯇꯦꯛꯇ ꯀꯥꯏꯗꯕ ꯂꯝꯗꯝ ꯑꯃ ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯑꯣꯏꯍꯟꯕꯤꯒꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯩ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯊꯥꯒꯠꯆꯔꯤ